Manipuri loan na Assam ki district mari da associate official language oirakhiba gi nungaiba amadi Assam sarkar bu thagat pa phongdok po oina bike rally chatkre maifana sinlang duna chatkhiba bike rally da Pailapol da leiba maifa gi study center da gi lam tharaba tungda Sirvar Ningthemkun Lakhipur Saparmaina Tolenkul Nungphau Lekai Lakhipur Khunau Binakandi Singarban amadi Laikon na chingba khungang kaya chatlaba matungda Labo Karamga Faraga Joypur dat loishinki Manipur Logo Associate Official Lol ama oina bu khonabada thawai hakjang yauna honakiba CSO Singh Lop Singh amadi Assam Sarkar gi Cabinet Minister Singh Assam gi Chief Minister Dr. Hemanta Biswa Sarma amadi Lakhipur gi MLA Sri Kausik Rai Busu Maifa gi Maike dagi thagat pa phongdoraki Marang August ki tang kumapan Assam Sarkar na Manipuri loan bu official associate official loan oina Assam gi assembly da bill pass to gi nungai ba harau ba phungdok poina ngasi oi Lakhipur gi maitei na amasung maitei pangana khunda ba mafam ayam ba da koi bike re chatuna Assam Sarkar bu thagat pa phungdok ba loina koi gi loan asibu Assam Sarkar na official loan oina bill pass to birak pasra maruina Lakhipur gi MLA na choba mateng pangba loina koi maifa ga loina tuwa do malup kaya marom na koi loan asi phangina mai da makta akan makhongjang kya chanching bu adu gi harawa ba nungai ba phungdok poina ngasi maipana sinba rally asida bike rally asida saruk jabi ba puna pu maifa gi magedi hane thagali loan asibu official loan oina ba ona ba mateng pangi ba saruk ya ki ba luk khudimak ki tawimal su maipana uchari Koi Assam level Manipuri koi yam sok choksen ngai oiba ngarang si August ki tang kunmafan sangwajen ni gasida Assam assembly na Manipuri loan bu Assam gi associate official language na bill pass tor pugi damak ngasi asi noaiba haro phungdok poina bike rally sasabani hayo bike rally asida mayam saruk jadi dina lengbirak iba tong organization se amasung singa mul pang kudima pu akoi sinja langje mai phagi mai ge degi unamabu thagasari